Ngasi phongkiba tongan-tonganba pausisingdagi lokhatjaba pau khara update pijari ahanbada maruiba pau relief camp ta leirambadagi lemram warisingda leiba masa-masagi yumda hanjinkraba IDP singi hojik oiriba phibam sing kokomigi team amana haktengnana yengsinkhre Kanglupi irangi tungda MLA Khemchand na ahanba oina angang ama pamladuna Kuki Khulda Changduna paujel pikre Israel na India da light machine gun nomai lising nifu piraklagani hairi India da leptana thaupi na ba thaurang tori haina Vladimir Putin na phongdokre ngomkhai gi matangda yenarakpadagi Thailand na Cambodia da nongthakdagi attack chathakre Japan da dementia gi case yangalakpana AI gi mating lobaduri Bisnupur district leiba Vishnu temple yokhatuna thamnaba MP lesemba na parliament ta taksinkre India gi president gi Manipur khongsat boycott tawi president lakadaba numit ki ayupung amadagi total shutdown lauthole haina korkomna ondorali Manipur gi crisis asigi matangda mateng pangbinaba malem thongamna asamgi governor da aiba sero piduna haijakre Nupi langa mari lainana postal stamp Bharat ki president na phongbi naba memorandum pisinkre Sri Lanka da cyclone Ditwana sen ki bami gi masing chatruka kuntaret yokre postal amada sakhangdaba sina nongai kapada miutrama ki Sire dramari Sokle India dagi awang nongpoki state taret maning makha tamba lebak ama oidiba fawba Bangladesh lebak asi saphaningai oide haina Colonel Abdulna hondorali Surachandpur ki beneficiary singna phangbam thopa seng phangdabadagi thigatnaba khangre Hojik pau sandona pijari Kumjalisingani kulumdogi May 3 dagi holduna Manipur da thokleba irang asina maram oiduna lanjenaruktuna sahi aniga thatare rom relief camp ta changjapom loduna leiramlaba matungda haukiba December 3 da masa gi yumda hanjinkhiba lemram waroising laikai khunja singi hojik oiriba phibam kokomi gi kanbena koraijum athobuna luchingba team amana mafam aduda chatuna IDP singna hojik oiriba phibam adu akthengnana yengsinkhre lemram waroisingi local leader sing yauna team aduna yumda changminaduna hojik oiriba phibam sing yengsinminaki maduda ka hena phibam sokpa yum sing yauramba thengnaki loinana yum sing adugi report amasu team aduna lokhatkhi kongsat aduga mari leinana kokomi gi kanbena khuraijum athobuna phongdokhibada ngasigi kongsat asi Bisnupur DC na mapung oiba thodang loduna masagi mayum lemram waroising leikaida hanjinkraba IDP oiramba singna matau karamna leiribage haibadu khangdoknaba chatkhiba khongsatni khongsat asida hojik matam sangna yum thadoklambana maram oiraga yum kaya akai atoi thokibadagi leifam leitaduna pakhan oina khanduna leiba imung tare nipal yauri atai yum singsu semjin sajinnaba mathau tari maram aduna yum semjinba amadi nauna sabada awaba kaya mayoknagadori masigi damak Bisnupur district ki oina semkiba Resettlement committee na mapung phana yengsinbiu kokomigi maikidigi su lengaki mafamda proposal ama lankhatnaba tharang lauragani haiba wafam yauna phongdokhi Manipur da Kanglup ki irang thokraba sahi aniga tha teret ki matungda ihan hanba oina MLA Khemchand angang ama pamladuna leptuna Kukidsinga ingdaba puraknaba amasung nungsi chanana leiminabagi paujel pikre tangkolgi luchingba kharaga loinana singjame AC gi MLA Yumnam Khemchand ayuk Ukhrul district ki Myanmar ga loinaba litan sari khongda hangba relief camp amada changduna mafam aduda leiramba Kuki gi khunja singda aikhoi masel khana chainabana warisin amata purakpa ngamloi masina aikhoi gi chawhat thorang pumnamakta apanba thogangani haina paujel pikhi relief camp aduda hokiba sahi ani makhai rom hena Lairaklaba Kuki khunja singi awa ana hangkibaga loinana mahakna haiki Christmas yoksilakpaga loinana state asida mipung kudik mahakna ingtapa phibam hanjilaknaba thoniminabagi matam oire tangdu leitaba phibam hanjilhannaba honaba haiba asina aikoi pumnamakki khwaidagi maru oiba thodang oifam thoi malemgi mafam pumnamakta muknaba amasung khana chainabagi thodok toina thokli adubu Kanglup anigi muknaba asina maram oiraga state ki chawkhat thorangda khurau thanganba tawroidabani wakhan tinadaba kaya leirabasu wakhan masel nungsi chanana leiminaduna state asigi maru oiba punamak lambi punamak chathok chasin tawbada atingba amata leheloidabani haiki mahana makhatana phongdokpada
ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯁꯤꯡ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯈꯜꯗ ꯃꯠ ꯃꯥꯟꯅꯗꯕ ꯂꯩꯔꯒꯁꯨ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯗꯤ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯍꯟꯕ ꯆꯨꯝꯗꯦ꯫ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯏꯟꯇꯔꯅꯦꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤ ꯌꯨꯝ 8,000 ꯁꯥꯅꯕ ꯁꯦꯟꯇꯔꯗꯒꯤ ꯄꯤꯀꯦꯖ ꯑꯃ ꯂꯧꯊꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ IDPꯁꯤꯡꯅ ꯂꯩꯅꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨ ꯊꯥ 8 ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯗ ꯍꯥꯡꯂꯛꯈꯤꯕꯅꯤ꯫ ꯁꯦꯔꯧ ꯑꯃꯗꯤ ꯁꯨꯒꯅꯨꯒꯤ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯁꯨ ꯃꯍꯥꯛꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯈꯦꯝꯆꯥꯟꯗꯒ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ BJP ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯣꯞꯁꯟ ꯁꯤꯔꯦꯅ ꯍꯥꯏꯈꯤ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯔꯨꯑꯣꯏꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯒ ꯃꯐꯝꯗ ꯆꯪꯅꯗ꯭ꯔꯤꯉꯩꯒꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯀꯨꯀꯤꯒꯤ ꯈꯨꯜꯗ ꯆꯪꯗꯨꯅ IDPꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ADCꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯝꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒꯤ ꯂꯨꯆꯤꯡꯕ ꯃꯥꯛ ꯂꯨꯏꯊꯤꯡꯁꯨ ꯌꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯗ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ ꯊꯥꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯅꯤꯅ ꯌꯥꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯖꯔꯦꯜ ꯋꯦꯄꯟ ꯏꯟꯗꯁꯇ꯭ꯔꯤꯅ ꯏꯟꯗꯤꯌꯥꯗ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯥꯏꯠ ꯃꯦꯆꯤꯟ ꯒꯟ MMG ꯅꯣꯡꯃꯩ 90,000 ꯔꯣꯝ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯖꯔꯦꯜꯅ ꯃꯣꯗꯔꯟ ꯀꯥꯔꯕꯥꯏꯟ ꯅꯣꯡꯃꯩꯁꯤꯡ ꯄꯤꯔꯛꯅꯕ ꯏꯟꯗꯤꯌꯥꯒ ꯈꯨꯠꯌꯦꯛ ꯄꯤꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯏꯖꯔꯦꯜꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯃꯇꯝꯒ ꯆꯨꯅꯕ ꯑꯃꯗꯤ ꯑꯐꯕ ꯅꯣꯡꯃꯩꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯦꯁꯠ ꯇꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗꯁꯨ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯏꯖꯔꯦꯜꯅ ꯄꯤꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯗꯤꯐꯦꯟꯁꯀꯤ ꯗꯤꯜ ꯀꯌꯥꯁꯨ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕ ꯂꯦꯞꯄꯨ ꯍꯥꯏꯅ US ꯄꯤꯔꯛꯄ ꯑꯆꯧꯕ ꯁꯥꯐꯨ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯗ ꯂꯦꯞꯇꯅ ꯊꯥꯎ ꯃꯈꯥ ꯇꯥꯅ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯂꯝꯂꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯔꯤ ꯍꯥꯏꯔꯗꯨꯅ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤꯕ ꯑꯣꯒꯁꯇ ꯏꯟꯗꯤꯌꯥꯗꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯅ ꯆꯥꯗ 50ꯒꯤ ꯇꯥꯔꯤꯐꯁꯤꯡ ꯊꯝꯖꯤꯟꯈꯤꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠꯇ ꯍꯟꯗꯛ ꯂꯥꯛꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯒ ꯒꯟ ꯁꯦꯂꯨꯠꯀ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯃꯇꯨꯡꯏꯟꯅ ꯌꯥꯡꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯏꯟꯗꯤꯌꯟ ꯏꯀꯣꯅꯣꯃꯤꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯑꯄꯟꯕ ꯂꯩꯇꯅ ꯊꯥꯎ ꯄꯤꯅꯕ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯄꯨꯇꯤꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯀ꯭ꯔꯦꯟ ꯂꯥꯟ ꯍꯧꯈꯤꯕ ꯃꯇꯝꯗꯒꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯂꯦꯞꯇꯅ ꯊꯥꯎ ꯂꯩꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯥꯟ ꯍꯧꯈꯤꯕ ꯃꯇꯨꯡꯗꯒꯤ ꯌꯨꯔꯣꯞꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕ ꯂꯦꯞꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯀꯣꯛꯍꯟꯈꯤ꯫ ꯔꯁꯤꯌꯥꯅ 2024ꯗ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯏꯝꯄꯣꯔꯠ ꯆꯥꯗ 63 ꯔꯣꯝ ꯃꯥꯡꯗ ꯗꯤꯁꯀꯥꯎꯟꯠ ꯑꯣꯏꯜ ꯕꯦꯔꯦꯜ ꯃꯤꯂꯤꯌꯟ 1.9 ꯁꯞꯄ꯭ꯂꯥꯏ ꯇꯧꯈꯤ ꯍꯥꯏꯅ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯎꯪꯈꯠꯅꯔꯛꯄꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯏꯂꯦꯟꯗꯅ ꯀꯝꯕꯣꯗꯤꯌꯥꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯅꯥꯀꯜ ꯑꯅꯤ ꯁꯤꯖꯐꯥꯌꯔ ꯇꯧꯈ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯊꯥꯏꯂꯦꯟꯗꯒꯤ ꯃꯥꯏꯀꯩꯗ ꯂꯥꯟꯃꯤ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 9 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯐꯥꯏꯇꯔ ꯄ꯭ꯂꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯝꯕꯣꯗꯤꯌꯟ ꯃꯤꯂꯤꯇꯔꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯣꯀꯦꯜꯒꯤ ꯃꯇꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯔꯣꯝ ꯇꯥꯕꯗ ꯅꯥꯀꯜ ꯑꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯝꯕꯣꯗꯤꯌꯥꯅ ꯉꯝꯈꯩꯗ ꯂꯥꯟꯃꯤ ꯀꯌꯥ ꯊꯝꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤ ꯅꯧꯅ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯏꯂꯦꯟꯗꯒꯤ ꯑꯦꯌꯔꯐꯣꯔꯁꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯖꯄꯥꯟꯗ ꯗꯦꯃꯦꯟꯁꯤꯌꯥ ꯍꯥꯏꯕꯗꯤ ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯃꯥꯡꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯗꯦꯇꯥ ꯃꯇꯨꯡꯏꯟꯅ ꯀꯨꯝꯖꯥ 2019ꯗ ꯗꯦꯃꯦꯟꯁꯤꯌꯥꯒꯤ ꯄꯦꯁꯦꯟꯠ 19,000 ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 900 ꯔꯣꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ꯫ ꯀꯨꯝꯖꯥ 2012ꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯄꯥꯟꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯒꯤ ꯃꯁꯤꯡ ꯁꯔꯨꯛ 2 ꯔꯣꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯃꯁꯥꯒꯤ ꯆꯍꯤꯅ ꯌꯥꯝꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯒꯠꯂꯛꯏ, ꯀꯥꯎꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯒꯠꯂꯛꯏ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯦꯛꯄ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯗꯦꯃꯦꯟꯁꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗ ꯌꯦꯟ
trillion tara mari rom chading tauba mathau tai oirakliba phibam asida Japan gi imung manungi kudong chadabasing kokhanabagi pandamda technology gi mateng launaba thorang lokhalakpani lebak adugi mafam pumnamakda GPS da base tauba system kayamru khankibaga loinana yumdagi thokraga hanjinpham khangdraba miyosing khongul linabagi thorang lokhatle mafam kharadadi dementia ga chagonaduna hingliba miyosingi hakchangda akhanaba khulai ama hablaga hariba miyoy aduna chaliba mafam kudingmak khangba ngamnaba honari lebak aduda miyoybana punsigi chang hengalakpa maramna dementia gi case masing yamkhalakpani laina makhal asi mangjongnana khangdoknabagi pandamda tonganba khulai kayamarum semgatnaba honari company amana AI sizinaraga miyoyba amagi hakchanggi phibam chatpagi mawong matau amasung dementia haugalakpada uthorakpa layongsing khangdoknaba honari sahi yamsilakpaga mari lainana ohelakpa laina asi matam sangna khangdokpa ngamlabadi matam chana khangdokpa ngamlabadi tonganba pambai kaya sizinaduna ningsingba ngambagi matik mayai manghandaba ngammi haina phongdokre Manipurgi Vishnu Temple ningtina ngak chenduna thaminaba MP Lesemba Sanajawgana Parliament ta taksinkhre Manipurgi Imphal City dagi kilometer 18 rom tamak chatlaga leiba Bishnupur district ta leiriba miyamna Brick Temple hairaga su khangnaba Vishnu Temple bu miyamda paksana khanganaba ningthina yengbinaba amadi ngak chenduna thaminaba Rajya Sabha gi MP ningthau Lesemba Sanajawgana Parliament ta taksinkhre phamkiba Parliament mifamgi 0 hour gi matamda Vishnu Temple gi wafam asi pukhaladuna MP ningthau Lesemba Sanajawgana hai Manipurgi Imphal City dagi kilometer 18 rom tamak chatlaga leiba Bishnupur district hairiba mafam asida leiriba miyamna Brick Temple hairaga su khangnaba Vishnu Temple asi state asigi khwaidagi liraba laisangsingi manungda ama oiri laisang animak Lord Vishnu da kathoklaba laisang amani loinana laisang asi kumja lising ama chamari humputare tagi lising chamanga sumna nipal AD fawba Manipurgi ningthau oina pankiba kyambagi matamda sakhi ningthau kyambana yumthangnaba lepak Upper Burma gi ningthau sangi mafamdagi Vishnu emblem ama phanglaba matungda laising asi sakibani haigi MP na makatan hai laisang asina Manipurgi oina India government ki archaeological survey of India gi makada leiba amata ngairaba protected heritage historical monument amasu oiri laisang asigi mong matau asi Bengali Heart ki mong mataugum check amadi surkhiga loinana sabani laisang asigi manunggi saruk asi apikpa square oiba ka asi meter ani oiri laisang asigi changphamda chawrakna meter 2.10 meter sangba amadi meter 1.1 pai laisang asigi top topa mong matau hairagadi mathaki saruk asi corbelet roof na kupa asini hariba laisang asi sabagi mong matau asi Burmese amadi Bengali loisang animak laisang animak mong matau lauduna sabani haina uli India ki President Draupadi Murmu na tha asigi 12 da pangthokadoriba nupi lalgi thoramda saruk yagadori hariba khongchat asi lamdam asida ingtapa chawkhatpa puraknaba nate mahaki thoksil amasung proxy warna kanglup masel nungsinna handaduna kangkhong chairaba lamdam asibu hena phibam chokhanduna makoigi loilam mara chelanaba maruk leiba khongchatni maram aduna Draupadi Murmugi Manipur khongchat asi korkomna condemn tawbada natana boycott tawi loinana India gi President lakadoriba numit asigi ayupung amadagi hauraga makhatana iramdam asida leiriba matam phawba korkomna Manipur pumba total shutdown lokthokle athingba asi maihou langpok ana layeng ising amadi asi anagi thabak thoram singdadi konsiloi haina publicity committee korkomna thadorokpa cherol amana hairi cherosina makhatana hai handak September 19 da India gi Prime Minister Narendra Modi na Manipur da laklambadu higaiwa tawrambagi mahei kayam phanglibage yengba laklambani India lengak maru oina Gujarat macha Narendra Modi amasung Amit Shah anigi thoksinna ngasi Manipur asida maral sunglei lejadaba micham chahumgi mayada hatokpikhre micham lising kayana masagi pongnafam lamdam maktada masagi yumda lejaba phangdre lambi lamjau lamhang tumhang yarekpham ohele Yumthong khuding changduna changni phiniduna saidangba ama oina punsi lelhale hojik India gi President masamak laktuna achakpa mai asida kanglop amasung political gi thau hajingadoribra Manipur gi apunbagi saktam asi India na kaidongaida pamde Manipur miyam punkidanaba phurukki mingda lining gi mingda singsep thabada natana asokpa
mafamda matamgi thum thakchinduna thamli asumna Indiana Manipur thugainaba honaba asida pendraduna India masana atamnana Manipur muthatnaba honariba asigi saruk ama oina mamangaida puya mai thakiba adugumna gwaltabida India gi ꯂꯥꯟꯃꯤꯁꯤꯡꯅ ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥꯕ ꯋꯥꯍꯩ ꯃꯨꯊꯠꯈꯤ ꯄꯨꯝꯅꯃꯛ ꯐꯨꯔꯨꯞ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯑꯐꯕ ꯁꯥꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯁꯦꯡꯂꯕ ꯅꯨꯄꯤ ꯂꯥꯜꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯍꯧꯈꯤꯕ 1903 ꯑꯃꯁꯨꯡ 1917ꯗ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯂꯣꯏ ꯃꯄꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯂꯥꯜ ꯑꯗꯨꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯂꯣꯏꯂꯝ ꯃꯔꯨ ꯐꯨꯛꯇꯠꯇꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯅꯤꯡꯇꯝꯕ ꯂꯩꯉꯥꯛ ꯂꯤꯡꯂꯤꯕꯅꯤ ꯂꯥꯜ ꯑꯅꯤꯃꯛ ꯅꯤꯡꯇꯝꯕꯒꯤ ꯏꯈꯧ ꯂꯥꯡꯂꯕ ꯏꯃꯥꯁꯤꯡꯅ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ Cycling for Manipur Peace haiba thimda ingtapagi paujel puraduna Delhi-dagi Manipur tamna cycle-da khongsallakiba transgender social activist Malem Thongamna ayuk pung 13 rom taba matamda Assamgi Governor Lakshman Prasad Acharya-da memorandum pisinduna Manipurgi hojik oiriba crisis asigi matangda Assamgi government amadi state asigi miyamna Manipurda ingtapa amuk hanna hanjilaknaba honabada pangba yaba mateng pangbiu haijakre mahaki khongsat asiga Mari Lainana Uttar Pradesh ki Chief Minister Yogi Adityanath yauna Bihar amadi West Bengal gi Governor Singdasu Manipurda amuk hana ingtapa hanjilaknaba honabada mateng pangbinaba haijakraba matung amuk hana Assamgi Governor da aiba chirol asi pisinduna haijakibani Handak December 12 da pangthokadoriba nupi lal ningsing numitka mari lainana postal stamp ama Bharatki President Draupadi Murmuna phongbinaba National Federation of Indian Movement na memorandum ama pisinkre hairi memorandum aduna hai English 1998 gi nupi gi ihau adu yamna maru oiba puwari gi tangkak amani asigomlaba thodok asi malemda masak taknaba postal stamp ama phongba tangai phade maram aduna handak pangthokadoriba nupi lalgi thorom asida Bharat ki President Draupadi Murmuna phongbiramnabasu appeal tawri Cyclone Ditwagi chaithengna maram oiraga Sri Lanka da sikiba migi masing 713 yaukibaga loinana miui cha kaya marum thiba khangdana leiri haina lebak adugi disaster management center gi report na phongdokrakli ka henba kanba mongda nong churakpadagi mafam kayada khanghodana ichau thorakpaga loinana landslide thoktuna infrastructure kaya marum amang ata thoki Delhi Mirgi report matung ina mafam kayada mi kanba amadi mateng pangbagi thabak paikhatlabasu hauzik phawba mioi 134 hena thiba khangdri lebak adugi district 15 makta cyclone gi chaitheng phangbaga loinana imung 1,13,950 gi mioi punna 1,13,967 awaba tare Sri Lanka gi Ministry of Housing Construction and Water Supply na hauzik phawbada cyclone Ditwana lupa karor kaya marumgi lantum mangan tagan kare yulmolna leiriba lebakna awaba taraklabada Indiana Operation Sagar Bandhu chathaduna mi kanba amasung mateng pangbagi thabak paikhatli awaba taraba mafamda changsinba medical team gi manungda mioi 93 di Indian Army gi ni hairi South Africa da thokpa yamna laibak thiba thodok ama oina hostel amada sakhangdaba singna nongmai kapsilakpada mioi 13 sire aduga atopa mioi 13 romna chauna asok apan nangkre misimina yawba thodok asigi matangda South Africa gi police na phongdorokpagi matung ina afaba nongmai matik chana paiba mioi kharana hostel aduda lona changlaklaga mathong maram khangdana nongmai kapsilambani thodok aduda chahi ahumda ngairiba angang ama yauna mioi 13 adu sikhi aduga atopa 13 na asok apan nangki karigidamak sakhangdaba miosing aduna nongmai kapsilambano haiba chap chaba maram khangdri adum oinamak thodok adu yu thokjilaga toramba oigani thajanari Bangladesh da Sheikh Hasina na lusingba lengak maru phukraba matungda charangnaba loidriba lebak asida tongan ba element kayana phongna India gi awang nongpoki state sing asi tokhainaba wafum kaya phongdoknari India dagi awang nongpoki state taret tongan tahanbagi wafam phongdokhibaga loinana state taret asina maning makha tamba lebak ama oidriba phawba Bangladesh lebak asi saphaningai oide haina Bangladesh lebak ki hanagi army officer Colonel Abdul Haqna phongdokre Bangladesh army gi hanagi
army officer amasu oirambata natana Bangladesh Nationalist Party gi luchingba amasu oiriba Colonel Abdul Haqi wafam asi pak sanna sandorakpaga loinana Bangladesh ta anti India oiba political amadi military gi matangda aruba wafam amasu oirakli Bangladesh ta pangthokpa nahasingi thorom amada Colonel Abdul Haqna lebak adugi nahasingbu India gi mayokda insilladuna military training da saruk yaba mathau tai haiki mahangna hai India bu maral siraduna haibada India na Bangladesh lebaki Chittagong Hill midyeng changli haina maral siri asigumlaba wafam asina maram oiraga charangnariba Bangladesh ta anti India oiba wafam kaya amagi matangda amuksu lagli Colonel Abdul Haq asi Jamaat-e-Islam gi wakhalonga loinana kumja lisingani kulumdoida thabaktagi potharaba matung Khaleda Zia gi Bangladesh Nationalist Party da join tawkibani hariba Jamaat amasung BNP ani asi anti India oibagi damak miyamna kangnaduna laklibani Colonel asina phongdokiba wafam asigi matangda Bangladesh lebaki hojik oriba interim government ki lusingba Muhammad Yunus na India gi awangngpo state sing asi landlocked region ni hairaduna hariba state sing asi supnagi Siliguri corridor na India gi atai lebak singa samnahanbani haina phongdokibani NFSA Pradhan Mantri Garib Kalyan Anna Yojana gi makhada Churachandpur district ki oina phangpham thokpa cheng gi chada chama lauthokrabasu phangpham thokpa beneficiary singda yenthokpagi mari leinana yengsinaba Manipur lenga ki Directorate of Customs Affairs Food and Public Distribution gi maikaidagi Churachandpur gi DC da aiba cherol thaduna khangankre Manipur lenga ki Director CAF NPD ke Bobinna ngasi Churachandpur gi DC da aiba chirol ama district asigi fire price shop kayana NFSA gi makhada mari lenaba mafam singi cheng chada chama singthokre haina lenga ki mari lenaba cheda utlabasu beneficiary kayana makhogi phangpham thokpa sang cheng phangdri hiramasigi matangda report ama department asida phanghanduna singthokriba cheng masing amadi phangpham thokpa singda phanghandriba asigi matangda makhataba action lokhatnabagi wafam palli Makatarakpa pauda public transport system da MST bus hapchinaba thorang tawre popi pak sana manganbagi report puthokani haina ACS na phongdorakli haukiba sahi tare nipan rom mapung phana service tawdana lakhiba MST gi bus asi public transport system da hapchinaba sarkar gi maikaidagi thorang tawre loinana hiramasiga mari leinana sarkar gi maikaidagi mathau taba thabak sing paikhatpa hore haina Imphal East ki top dosera da leiba Institute of Driver Training and Research Center da Manipur Sarkar gi Transport Department sinduna driver amasung contractor singi oiba numit humni gi refresher course ama hodukpagi toromda Manipur Sarkar gi Additional Chief Secretary Anurag Bajpaina phongdokre mahangna hai Manipur Sarkar gi Transport Department sinduna driver amasung contractor singi oina asigumlaba makhal gi refresher course ama pangtokpasi Manipur gi da natana lebak asigi oina ahanba oiramgani matamgi matung ina transport system da ahongba kaya lakpaga loinana technology da ahongba lakpa amasung people's participation da ahongba kaya laklibasi yenglaga drivers amasung conductors sing gi oina numit humni gi oina akhanana refresher course asi pangthokpani sarkar gi maikaidagi miyamgi yaiphanaba thabak thoromsing mapungpana pangthoknaba honari haibagi wafam tamladuna additional chief secretary asina makhatana haibada public transport system da MST bus asi hapchinbana common people singda hena khudong chaba piragani loinana ahongba mamalda transport system amasung oigadoribani maram aduna sarkar gi maikaidagi public transport system da MST bus asi hapchinduna state asigi route kuding makta chelanaba thorang laire lambi gi khudong thiba thokdok sing thoktanaba gari thoriba sing asi traffic rule ningthina khangbaga loinana lambi chathok chasin tawriba singnasu wakal taba changi haiki Makha tarakpa pauda editorial kalamdagi machangoiba pausing amung lokhatchari ahanbada Manipurda popi pak sanna tharakpa Manipur luppada India yaugani haiba kaudaba phai United Nations Office on Drug Crime gi handak phongba report amada Afghanistan da popi thabagi chang hantharakle haina phonglakle adubu civil war gi chaitheng phangliba Myanmar da
ꯀꯥꯅꯤ ꯄꯥꯛ ꯁꯟꯅ ꯊꯥꯅꯔꯛꯂꯦ ꯑꯃꯁꯨꯡ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯄꯨꯊꯣꯛꯄꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯅꯝꯕꯔ 1 ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯕ ꯊꯦꯡꯅꯔꯦ꯫ ꯃꯍꯧꯁꯥꯗꯒꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔ, ꯂꯥꯑꯣꯁ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯗꯒꯤ ꯂꯣꯏꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯥꯅꯤ ꯄꯥꯛ ꯁꯟꯅ ꯊꯥꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄꯒꯤꯗꯃꯛ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯂꯝꯒꯤ ꯁꯔꯨꯛꯇꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯉꯥꯛꯄ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯀꯟꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯅꯍꯟꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯆꯨꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯥꯡꯕꯨ ꯈꯔꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯄꯨꯊꯣꯛꯄꯗ ꯃꯥꯐꯤꯌꯥ ꯒꯦꯡ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯒꯦꯡ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯈꯨꯜꯂꯤꯡꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯗꯤ ꯂꯥꯏꯔꯗꯅ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯁꯨꯡꯕꯒꯤ ꯐꯦꯛꯇꯔꯤ ꯐꯥꯎꯕ ꯂꯩ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯥꯕ ꯑꯃꯁꯨꯡ ꯑꯇꯩ ꯃꯈꯜ ꯀꯌꯥꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯁꯥꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯃꯐꯝ ꯑꯃꯠꯇꯗ ꯊꯥꯗꯣꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤꯒ ꯆꯥꯡꯗꯝꯅꯕꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯆꯥꯡ ꯆꯥꯗ 18 ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯍꯦꯛꯇꯔ 95,100 ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯍꯧꯖꯤꯛꯇꯤ ꯍꯦꯛꯇꯔ 59,100 ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯄꯦꯁꯤꯐꯤꯛꯀꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯗꯦꯜꯐꯥꯏꯟ ꯁ꯭ꯀꯣꯠꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯑꯃꯗꯤ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯥꯛ ꯁꯟꯅ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯀꯅꯤ꯫ ꯀꯥꯅꯤꯗꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯌꯥꯝꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯐꯪꯕ ꯉꯝꯕꯒ ꯂꯥꯟ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯕꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯃꯤ꯫ ꯀꯥꯅꯤ ꯊꯥꯕꯒꯤ ꯊꯕꯛꯁꯤꯡ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯣꯏꯍꯜꯂꯤ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄ ꯇꯧꯕ ꯊꯕꯛ ꯇꯧꯕ ꯑꯃꯁꯨꯡ ꯇꯦꯛꯁ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯧꯔꯤ꯫ ꯄꯣꯄꯤ ꯊꯥꯔꯤꯕ ꯃꯐꯝꯁꯤꯡ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯂꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯂꯣꯗ ꯃꯌꯥꯝ ꯑꯃ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨ ꯈꯛꯇꯒꯤ ꯑꯣꯏꯗꯦ, ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯁꯤꯅ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯈꯣꯏꯒꯤ ꯄꯣꯠ ꯌꯣꯟꯅꯕꯒꯤ ꯃꯐꯝ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥ, ꯊꯥꯏꯂꯦꯟꯗ, ꯚꯤꯌꯦꯠꯅꯥꯝꯅꯆꯤꯡꯕꯁꯤꯡꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯧꯍꯜꯂꯛꯏ꯫ ꯏꯟꯗꯤꯌꯥꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯔꯤꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 1,794 ꯔꯣꯝꯅꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯅ ꯀꯤꯂꯣꯃꯤꯇꯔ 510 ꯅꯤ, ꯅꯥꯒꯥꯂꯦꯟꯗꯒꯤꯅ ꯀꯤꯂꯣꯃꯤꯇꯔ 215, ꯃꯤꯖꯣꯔꯥꯝꯒꯅ ꯀꯤꯂꯣꯃꯤꯇꯔ 510 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯅ ꯀꯤꯂꯣꯃꯤꯇꯔ 339 ꯁꯥꯡꯕ ꯃꯐꯝꯁꯤꯡ ꯂꯣꯟꯅꯔꯒ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯑꯁꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯤ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛ ꯁꯟꯅ ꯊꯥꯕꯒꯤ ꯋꯥꯀꯠ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯃꯁꯥꯃꯛꯅꯁꯨ ꯀꯥꯡꯄꯣꯛꯄꯤ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯆꯤꯡꯒꯤ ꯂꯝꯁꯤꯡ ꯀꯣꯛꯊꯣꯛꯂꯒ ꯍꯧꯖꯤꯛꯁꯨ ꯄꯣꯄꯤ ꯄꯥꯛ ꯁꯟꯅ ꯊꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯖꯂꯤꯌꯥꯡꯔꯣꯡꯒꯤ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯂꯧꯇꯥꯡ ꯁꯪ ꯀꯌꯥ ꯃꯩ ꯊꯥꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄꯗ ꯖꯂꯤꯌꯥꯡꯔꯣꯡ ꯂꯝꯈꯩ ꯃꯅꯨꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯒꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯈꯣꯏꯗꯤ ꯃꯁꯤ ꯌꯥꯗꯦ ꯑꯗꯨꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯣꯄꯤ ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯅ ꯑꯌꯥꯕ ꯑꯃꯠꯇ ꯄꯤꯗꯦ, ꯑꯗꯨꯕꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯨꯂꯤꯁꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯤ ꯃꯈꯣꯏꯒ ꯌꯥꯅꯩ, ꯃꯩꯇꯩꯁꯤꯡ ꯑꯃꯠꯇ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯃꯐꯝ ꯀꯌꯥꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯀꯧꯕ꯭ꯔꯨ ꯔꯦꯟꯖꯇ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯝꯕꯗꯒꯤ ꯍꯟꯗꯛꯇ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯈꯨꯠꯁꯝꯅꯔꯒ ꯃꯥꯡꯍꯟꯈꯤꯕꯗꯤ ꯂꯩꯔꯦ, ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯃꯥꯡꯍꯜꯂꯤꯕꯁꯤꯗꯤ ꯁꯔꯨꯛ 100ꯒꯤ ꯃꯅꯨꯡꯗ 5 ꯐꯥꯔꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯗꯦ꯫ ꯊꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯀꯥꯅꯤ ꯂꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫